akhoi kermai na hingora tumni nga shu laitre chani nga shu laitre kermai na hingo abra mai na loi mak tha phi khre adugi matung da sipai singna jang ba shu pi tre lambi da thamme akhoi bu adu akhoi bu kermai na palo habra asu kum ba si kap ra ga laye huchik mak yum loi na tha dok pi khre adu hoji kari to hai brai khoi adu yum tha dok pi khra ba matung da swai khoi bu sang gunu sa lo hai na tan bu tu kari gi rau Sinadi kuki singi mi singbu pumoi gi gari manung du se pura ga tanbira ga leyaba aduga akhoi tangkhum naga singbu du free na khador mon attack tor leye mokhoi budi sani ngai thakni ngai so asana fo singna loi na support tor ga leye aduga se kuki se pu du su buji asana fo sing sin na loi na ma protect tor ga mokhoi di muina na han su se dang se pu da gi thongrom de gi na sipai singna asara fo singna mamang da lagraga kuki gi manung singna maning de lar attack tor every kan singbu de thame army thame asar rifle ping CRPF yam thamkhre de akhoi gi su thamgini haibene ba adu mukhoi gi da thame harga gari maram gi da ma ayukta mukhoi gi sipai sin nongmai pai ga akhoi grom da kapak pra akhoi gi full dress ta du su sipai kuki ma sa kuki gi sipai sin ko kuki hoi na sin nongmai pai ga maning turen rom de gi mukhoi na akhoi rom da la eba adu di mukhoi na di akhoi budi ta lo hai adu di akhoi di dai sa lo hai bra habni da mukhoi sipai sin na akhoi da hojik sida leibusu leihan deba aduga mukhoi na du da duty to akhoi duty leibusu maram kresu leite akhoi na su kresu haide adu mukhoi army sing sin akhoi bu taline air gas ka praga sai di akhoi bu ka praga leibne ba